ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯧꯗ ꯌꯥꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏ MMTU ꯀꯣ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯂꯧꯈꯠꯂꯛꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯋꯦꯜꯀꯝ ꯇꯧꯏ ꯍꯥꯏꯕꯗꯤ 2026ꯀꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯍꯧꯔꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯦꯟꯁꯁ ꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯁꯁꯁꯦ ꯑꯩꯈꯣꯏꯅ ꯇꯔꯥꯃꯨꯛ ꯑꯍꯨꯝ ꯊꯣꯛꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯩꯅ ꯑꯣꯏꯌꯦꯕ ꯁꯦꯟꯁꯁ ꯇꯧꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯨꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯤꯇꯣꯞꯁꯤ ꯍꯦꯟꯒꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯁꯤꯃꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯁꯨ ꯌꯥꯝꯅ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯤꯟꯗ ꯊꯝꯃꯒ ꯉꯥꯡꯉꯒ ꯂꯩꯔꯕꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯇꯦꯂꯥꯏꯠ ꯃꯦꯞꯄꯤꯡꯒꯤ ꯄꯨꯊꯣꯛꯇꯅ ꯁꯤ ꯂꯩꯔꯦ ꯈꯪꯂꯕꯅꯦꯕ ꯑꯗꯨꯅꯗꯤ ꯁꯦꯟꯁꯁ ꯇꯧꯕ ꯑꯩꯈꯣꯏꯗ ꯑꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯕ ꯂꯨꯕꯅꯤ ꯃꯤꯀꯣꯛ ꯊꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯦꯅ ꯈꯜꯂꯒ ꯌꯥꯎꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥꯡꯖꯗꯣꯔꯤꯕꯅꯤ ꯌꯥꯝ ꯆꯥꯎꯅ ꯃꯥꯡꯖꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯗꯧꯗꯣꯔꯦ ꯂꯥꯟꯅ ꯁꯦꯟꯁꯁ ꯇꯧꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯟ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯁꯤꯟ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯄꯤꯗꯨꯡ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯌꯦꯠꯁꯤꯟꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ ꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯃꯦꯟ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯝꯃꯒ ꯃꯥꯅ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ 2026ꯀꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯑꯗꯣ 2001ꯗꯒꯤꯅ 2011ꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯗ ꯃꯁꯤꯒꯤ ꯏꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯗꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯝ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ NRCꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯍꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯤꯇꯣꯞꯁꯦ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯈꯟꯗꯣꯛꯀꯗꯕꯅꯦꯕ ꯈꯟꯗꯣꯛꯄ ꯑꯣꯏꯔꯒꯅ ꯑꯗꯨ ꯗꯤꯄꯣꯔꯠ ꯇꯧꯊꯣꯛꯈ꯭ꯔꯕ ꯃꯍꯩ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯈꯪꯒꯅꯦꯕ ꯑꯗꯨꯅ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯀꯣ ꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕ ꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡꯗꯣ ꯐꯪꯗꯗꯨꯅ ꯂꯩꯔꯦꯕ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝꯅ ꯃꯨꯟꯗꯨꯅ ꯂꯩꯔꯦꯕ ꯃꯁꯦ ꯚꯥꯔꯠ ꯂꯩꯉꯥꯛ ꯈꯪꯉꯤꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯉꯝꯈꯩ ꯋꯥꯡꯕꯒꯤ ꯂꯥꯟꯁꯤꯜꯂꯒ ꯏꯃꯤꯒ꯭ꯔꯦꯟ ꯆꯪꯉꯦ ꯌꯨꯝꯊꯥꯡ ꯀꯥꯏꯅꯕ ꯑꯣꯜꯂꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝ ꯄꯨꯝꯅꯃꯛꯁꯦ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯄꯥꯛ ꯁꯟꯅ ꯎꯃꯪ ꯀꯣꯛꯊꯣꯛꯑꯀꯥꯟꯗ ꯄꯣꯄꯤ ꯊꯥꯔꯛꯑꯦ ꯆꯨꯝ ꯀꯌꯥꯝ ꯁꯥꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯒꯤ ꯐꯦꯛꯇꯔꯤꯒꯤ ꯂꯤꯡꯈꯠꯇꯅ ꯇꯧꯗꯅꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯈꯠꯇꯅ ꯂꯩꯔꯛꯑꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤ ꯃꯑꯣꯡ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯐ꯭ꯂꯁ ꯑꯥꯎꯠ ꯇꯧꯒꯗꯕꯅꯤ ꯀꯔꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡꯅ NRC ꯆꯠꯅꯗꯅꯀꯣ ꯐꯖꯅ ꯆꯠꯅꯍꯜꯂꯒ PSR 1951 ꯑꯣꯏꯔꯁꯨ ꯂꯧꯔꯀꯥꯟꯗ ꯆꯠꯅꯒꯅ ꯃꯣꯏꯁꯦ ꯐꯖꯅ ꯃꯁꯛ ꯈꯪꯇꯣꯛꯑꯦꯅ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯜꯍꯟꯈꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯤꯀꯣꯛ ꯊꯤꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯅ ꯈꯪꯒꯅꯦꯕ ꯑꯗꯨꯅ MMTU ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯩꯗꯤ ꯊꯦꯡꯃꯜꯂꯕꯒꯤ ꯋꯥꯗ ꯅꯠꯇꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯟꯅꯒꯤ ꯂꯥꯎꯗꯁꯨ ꯂꯥꯛꯇꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯈꯣꯜꯂꯥꯎꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯥꯕꯤꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯇꯥꯕꯤꯒꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯑꯁꯦꯡꯕ ꯑꯣꯏꯁꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯁꯤ ꯑꯗꯨ ꯅꯠꯇꯅ ꯃꯤꯇꯣꯞꯅ ꯈꯨꯜꯂꯤꯡꯕ ꯌꯨꯝꯊꯥꯡ ꯀꯥꯏꯅꯕ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯗ ꯑꯣꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯦ ꯂꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯗꯕ ꯃꯌꯥꯝ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯄꯜꯗ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯑꯦꯁ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟꯅꯤ ꯆꯍꯤ 65 ꯁꯨꯔꯕꯗꯤ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯦ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯕ ꯃꯥꯒꯤ ꯔꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯐꯖꯅ ꯐꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝꯕ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨꯅ ꯅꯝꯍꯠꯇꯅ ꯃꯣꯏꯅ ꯂꯧꯗꯨꯅ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯃꯣꯏ ꯗꯤꯄꯣꯔꯠ ꯇꯧꯈꯤꯒꯗꯕꯅꯤ ꯑꯗꯨ ꯇꯧꯕ ꯊꯕꯛꯇꯣ ꯄꯥꯏꯈꯠꯁꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯛꯑꯁꯦ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯕ ꯃꯥꯏ ꯄꯥꯛꯍꯟꯁꯤ ꯑꯗꯣ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯅ ꯈꯨꯟꯗꯥꯕ ꯃꯩꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯩꯔꯩꯕꯥꯛ ꯌꯦꯔꯣꯡꯃꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯈꯪꯉꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯃꯊꯪꯒꯤ ꯁꯅꯥ